Additional SP Oiramba Shantikumar Ayokpa Machanupana Nongmeina Kappadagi Leikhidre Machanupasu Mathanta Kapsinduna Sijakhre Manipur Police Department Additional SP Oiramba Akoijam Shantikumar bo Ayokpa Machanupana Nongmeina Kapani haiba Thoudokta Sokpadagi Rajmeti City da Pukhatuna Laikanaramlaba matung Leikhidre Shantikumar bu Nongmeina Kapani haiba Ayokpa Machanupa Akoijam Kishan Sahi Kunmangasu Masa Mathanta Nongmeina Kapsinduna Sijakhre haire Shantikumar bu Nongmeina Kapani haiba mahakna yogliba Machanupa adu Shantikumar gi Manaunupa Sunil gi Machanupani haire Thoudok asi Singjamai Police Station gi manungsanba Singjamai Mayengbam Laikai Oil Pump manakta leiba masagi mayumda ngasi nungthil pung 12 minute kunthra khara helakpada Toukhiba ni haire Thoudok thokphamdagi phangba paw amagi matungina de Shantikumar bu kisanna yum adugi ground floor da Nongmeina kaplamlaba matungda yumgi second floor da kisansu masa mathanda Nongmeina kapsinduna sijakhiba ni haire Shantikumar bu Machanupa kisanna kari maramgi damak Nongmeina kaplibano haibadi chapchaba khangba ngamdre Thoudok asiga mari lainana Singjamai Police na case ama laukhatkre haire Manipur Police ki IGP ama assault Toukhiba Thoudokki Matangda inquiry Houkhre Sangai Festival pangthokpa yaningdi haina ngarang hapta kangjebungda leiba Sangai Festival gi main venue da sangsinkiba protest adubu thingnaba honakhiba Manipur Police ki IGP Zone 1 themthing ngasangba bu nupi protester amana jat kanglup naiba mawongda ngang saktuna assault Toukhiba Thoudok amaga mari lainana Manipur Police na case ama laukhatuna investigation chathaba Houkhre haire pawasina makhata na hairibana Sangai Festival manungda makalamatagi yaikhai thingai ba thoktana ba haiduna festival gi main venue oiriba hapta kangjebung yauna masigi akoiba jaga sing Imphal East District Magistrate na athingba hukum thamduna security na ngaksen bagi thabak sing chatharingai numijung ba matung pung amaga minute 15 rom taba matamda kokomi gi volunteer yankhai humpurom Gobindagi crossing dagi hapta kangjebung tamna lakhe protester sing adu Manipur Police ki nupi team sing yawba force amana thingnaba amasung Madubu tankhaina bahonakhe adubu protester singi maikaidagi ising bottle amasung placard na singba police tamna langsilakbadagi irang adu saukthorokhe loina na ground operation adubu yengsilliba Manipur Police ki IG Zone 1 themthing ngasangbada protest adu da saruk yakhiba nupi amana jat kanglup naiba mawongda fajadaba wahi wata kaya ngang sakhe police na takthokiba protester sing adu sangai gi main venue tamna sangsilakiba kangbu sing adu konungi area da sangsinkhibaga loina na MP gi house guard amana makoibu konung manungda changba yahankhe IGP adugi maikaidagi MP gi house guard aduna Chathakhre be action sing adu hangnaba konungi gate tamda sangsinbada athingba pidana sanghankhide Thoudok asiga mari lainana public servant amabu assault Toukhiba duty da athingba piba security gi barricade thugaiba jat kanglup ki oiba mawongda ngang sakpa athingba leidiba jaga da aina yadaba mawongda sangsinaba honaba yauna BNS ki tongan ba provision gi makhada case ama laukhatlai Loina Thoudok asigi matangda investigator singna chenari banupi adu masak khangdoknaba video recording sing examine tawba yauna witness sing dagi jawan loba hore haire ngasidagi Hougadaba Sangai Festival gi Stallsing Pumhang Hangkhre paksana protest Chathakhre Manipur Police ki DSP ama IDP singna Fajillure ngasidagi hauraga numit 10 chupna Imphal East ki Palace compound da leiba hapta kangjebung da Chathagadaba Manipur gi Sangai Festival asi pangthokpa matang matam sadi haina paksana wakat mifam Chathakhre IDP singna sangsin ki bakhongjang da police ka chawna muknakhre Imphal East ki DSP ama miyamna Fajillure muknabagi Thoudok adu da police personnel ahum asokapan nanglure amarom da Sangai Festival asiga mari lainana stall kaya hangnaba tourism department ki maikaidagi sem sarabaso Manipur sarkar ki makhada laiba department kharagi stall sing khara natana atai di Pumhang Hangkhre sarkar ki maikaidagi Sangai Festival asi mapung phana pangthoknaba akanba security ki section thawrang kaya laukhatuna marol nai na ngaksen bagi thabak paikhat sarabaso festival asigi main venue oiriba hapta kangjebungda sariba stall sing aduda Manipur Police Control Room Manireda Trade and Commerce Manipur Fire Service ki stall sing medical amadi government ki makhada leiba festival asiga mari lainaba department kharagi stall natana atai di Pumhang Hangkhre lanai gi stall amata hangnakhidre festival asigi ngak senaba leiriba security personnel sing natana Festival mapamda kana amata lakhidre Pibam sida ngasi nungthil pung 4 minute kuntraga mga taba matamda Borta governor na Sangai Festival hogdokani haina tawribasi kaya yamna mai pakadoribano haibasi tambang amdre Amaromda kokomi na ngasi Sangai Festival gi mayokta ngasi asi paksana sintha lepagi khongjang chathanaba laukthokibagi matungin na miyamna sintha leptuna mafam kaya da paksana wakan mifam Chathakhre loinana
Irang asigi tangdu laitaba phibam ama puraktringaida Sangai Festival pangthokpa maram chade haina yaningdaba phongdokhre. Khongjang asigi manungsanna sawongbung amasung sajiwada leiriba IDP singna Manipurda tangdu laitaba phibam ama hanjilhanduna makoibu hanagum mayum maikaida hanjilhanduna nena tana leiba phangdriba phauba festival pangthokpa yaningde haina tongan ba demand kayaga loinana Sangai Festival gi main venue oiriba hapta kangjebung tamna protest rally amaga loinana kholaw kaya lauduna lakpagi lambida security force na khurai sajor laikai lai khulembi mapada thatuna thamkhe Thoudok aduda police amasung protester singi marakta chawna muknaba thokhe loinana police ki maikaidagi protest adu thingna bohonabada tear gas sel kaya kapkhe miyam gi iho adugi manungda Imphal East police ki DSP ama yauna police personnel ani fajilaga thamkhe police officer ahum amana asogapan nangkhe tungda nakal animagna wari sanaraba matungda yanaba magi makhada miyamna fajinkraba Manipur police ki personnel sing adu thadorokhe makha tana protester singna mafam aduda protest sathaba aduga police ki maikaidagi su maduda ayetpa amata pidaba haina yanakhe adubu protester singna festival asigi mayokta makha tana lambi thingbagi khongjang Chathakhre festival asi cancel tawdriba phauba makha tana tongan ba khongjang kaya changsin khigani haina IDP singna phongdokhe